Prem Review presenting The Water Horse. The Water Horse haibagi artasu mayam da haijarange. Water Horse haibadi ising da leiba sagol haibani. Water Horse hariba movie isina horakpada Scotland ge lam masida lam koiba mi mayam la'ammi. Lam koiba mi sing asigi marakta matai manaw makhakna museum amada changlakpa matam astadi nupi asigi nupa asina maki nupida asumna hairami mangda theliba picture asi sajanaba monster ni hairaklammi. Adudagi makoining mamangda leiriba ahal asina amu nupa asida asumna hairaklammi hoi nakoina haribasi asengmani mangda leiriba monster asi sajanabani. Adubu monster asigi maningda yam nungsiraba anga amagi wari lei nakoina wari adubu taningbra hairami. Adudagi nupa amadi nupi asina ahal asida asumna hairami hoi wari idu yamna taningi wari idu aikhoidamukta liro hairami. Asing matungda ahal asina makoinida wari asi liba horaklami. Ahal asina liriba wari asina horakpada aikhoida Angus kauba angang nupa macha amu uhalei. Angus hariba nupa macha asi ising jamna kijabana maram oibana matam punamakta mahakki mamana samudra mapana thamlami isingna sananabagidamak. Adubu Angus ti ising asi kibana maram oibana ising asida nongmata kumtharamde. Hariba matam astadi Angus mapana mahangna piklingai matamda hariba samudra sigi mapanda mangonda tharoi ni chingba kyamu khunbiduna machanupada pirami. Adubu Angus ki mapana mu mangonda sumna hairami aina piriba singasi nangi namadadi uhanganu karigino haribadi nangi namanadi kariguma posak amabu makhoigi lefamdagi hongthokpiganu hai masina maram oibana nangi namana ngangbigani hairami. Matam asdang Angusna mahaki mapagi wakalasi loikhiduna mahaki mamangda yamna chawraba yerum ama lerami. Adudagi mahangna jerum asibu khungkalenga matam astadi mahaki mama Marco-na Angus-ta koroktuna asumna haireklami. Angus nang Muhammadu kaidoribano yamna thuna yumda halasi harami. Masina maram oibana Angus-na mahang ising manungde khungkalakpa jerum asibu mahaki bucket asida hapchanduna mamaga lonena mayum tamna laklami. Makoina yum jawra matung asidadi Angus-na mahaki mamada asumna hairami. Ima aina poragliba posak asibu aikhoigi pagi workshop asida thamluge hairami. Madudagi mahaki mamana mu Angus-ta asumna hairami. Nang posa asibu thamduna yamna thuna aigi nakta lau aina cha lombada nangna mating panggadabani hairami. Asig matung Angus-ti mapagi workshop asida changkhirami. Matam asdang Angus ki mase Christy asi mahaki mamangi manakta laklami. Adugi sumatakta Kistrina mamada sumna hairami. Ima aikhoigi nawpa Angus adu samudragi sing adura sanarakpara hairami. Adubu mahaki mamanadi asumna hairami. Nangi nanaw panabu kadaida isingda kumlagadage hairami. Angus na mu mahaki mapagi workshop asigi manungda mahanu khulakpa jerum asibu thugaiba matam astadi jerum asigi manung asi angakpa amagi monga tawrami. Adubu yum asing mapandagi mahaki mamana Angus nang yamna thuna laklo aina chalon basida mateng pangu haireklami. Asina maram oibana Angus asi jerum asibu thamlamduna maham asidagi chakhirami. Adubu Angus na chakhra matunga jerum asidi masa matomda lenglaklami. Hairiba numit asigi numidang isdong Angus na mahaki mapagi photo asibu jengjadrun leiringi matam asida nong kanna taraklami. Adugi simadakta makhoigi workshop asigi manungdagi sa amana khomagi makhon tarami. Masina maram oibana Angus-na yamna chingnaba ama fauduna mahaki mapagi workshop asigi manungda changlakpa matam astadi mahakna porakhiba jerum asidi workshop asigi manungda kaiduna lerami. Masina maram oibana Angus-na workshop asigi manungda koichat chatuna thiba matam astadi jerum asigi manungdagi water horse haina khangnariba sa asibu onduna lerami. Asina maram oibana Angus-na yamna haraujaduna hariba water horse asibu mahaki manakta koksanba matam astadi water horse asinadi Angus ki makhut asi chik kyana torami. Madudagi Angus-na khangba ngamlami nang chak lamnaba male haiduna Angus-na makhoigi chaksingda mu chenduna alu amo poraktuna alu asibu khaidatuna water horse asida pijarami. Hariba matam astadi water horse asina maning laithokka matam asida water horse ki masa asi soklami. Madudagi Angus-na mu nangi nasa asi sokle aini nongoda tawlibsi yamna soire haiduna makhoigi workshop asida leiba medical ki posai kharo poraktuna water horse asida tairiba i asibu tethoklami. Matam asidang Angus ki mamana Angus asumna haireklami. Asuk thenglaba si fawbada nangna workshop adug manungda kaidoribano yum asida yamna thuna lau hairami. Asina maram oibana Angus-na water horse asu thamlamduna mahaki mayum tamna chakhirami. Nongalako matam astadi Angus ki mayum asida army kayama laklami. Masina maram oibana Angus asi yamna haraujarami. Adugi simatakta mu Angus Christy amadi mahaki mamaga lonana makhoigi jungi thona asidagi army sing asida yengba matam astadi Angus ki mamana mu mahaki machanupida asumna hairami. Maham asi lagliba army sing asina kaidobu laklibano nang khangbra hairami. Adubu Angus nadi mamada sumna hairami. Ima maham asi lagliba army sing asida
ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯦꯡꯒꯁꯀꯤ ꯃꯃꯥꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀ꯭ꯔꯤꯁꯇꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯀꯦꯞꯇꯦꯟ ꯍꯦꯃꯤꯜꯇꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯑꯁꯤ ꯀꯦꯞꯇꯦꯟ ꯍꯦꯃꯤꯜꯇꯟ ꯀꯧꯏ꯫ ꯑꯩꯈꯣꯏ ꯑꯁꯤ ꯑꯥꯔꯇꯤꯂꯔꯤꯒꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯑꯁꯤꯗ ꯖꯔꯃꯟꯒꯤ ꯅꯥꯖꯤ ꯁꯤꯄꯥꯍꯤ ꯀꯌꯥ ꯑꯃꯅ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯁꯕꯃꯔꯤꯟ ꯊꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯁꯕꯃꯔꯤꯟ ꯊꯧꯕ ꯂꯥꯛꯂꯤꯕ ꯅꯥꯖꯤꯒꯤ ꯁꯤꯄꯥꯍꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯁꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞꯅꯤ, ꯃꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯥꯛꯂꯕꯅꯤ" ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯌꯥꯎꯔꯕ ꯆꯦ ꯑꯁꯤꯕꯨ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯌꯥꯝꯅ ꯂꯩꯇꯦ, ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕꯒꯤ ꯆꯤꯟꯖꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, "ꯑꯩꯈꯣꯏ ꯑꯥꯔꯃꯤꯁꯤꯡꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯋꯥꯠꯇꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯦꯡꯒꯁꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯆꯦ ꯀ꯭ꯔꯤꯁꯇꯤꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯔꯨꯝꯗꯒꯤ ꯑꯣꯟꯈꯤꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯈꯥꯏꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯈꯣꯡꯎꯞ ꯑꯁꯤꯁꯨ ꯆꯤꯈꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯆꯤꯛꯂꯤꯕꯗꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯈꯣꯡꯎꯞꯅꯤ, ꯅꯪꯅ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯕꯨꯗꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯦꯡꯒꯁꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯁꯤ ꯆꯥꯛ ꯂꯥꯝꯂꯦ ꯑꯩꯅ ꯈꯪꯂꯦ, ꯅꯪꯒꯤ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯄꯣꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯑꯦꯡꯒꯁꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤꯗ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤꯗꯗꯤ ꯑꯥꯔꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯥꯔꯃꯤꯁꯤꯅ ꯑꯃꯨꯛ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟꯗꯒꯤ ꯑꯌꯥꯕ ꯌꯥꯎꯕ ꯆꯦ 3ꯗ ꯏꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯆꯦ ꯑꯁꯣꯝꯕꯁꯨ ꯌꯥꯎꯗꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯥꯔꯃꯤꯁꯤꯅ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯔꯆꯤꯟ ꯀꯧꯏ, ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯥꯔꯃꯤꯁꯤꯅ ꯑꯃꯨꯛ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯡꯒꯁꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯑꯥꯔꯃꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯨꯝ ꯑꯁꯤꯒꯤ ꯐꯠꯇꯕ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯏ, ꯐꯠꯇꯕ ꯍꯥꯞꯄ ꯗꯁꯠꯕꯤꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯥꯔꯃꯤꯁꯤꯅ ꯑꯃꯨꯛ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯑꯣꯏ ꯊꯪꯕꯗ ꯆꯠꯂꯨ, ꯃꯐꯝ ꯑꯗꯨꯗ ꯗꯁꯠꯕꯤꯟꯗꯨ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯡꯒꯁꯅ ꯍꯥꯏꯔꯤꯕ ꯗꯁꯠꯕꯤꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯡꯒꯁꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ "ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯗꯁꯠꯕꯤꯟ ꯑꯁꯤꯕꯨ ꯏꯟꯊꯗꯨꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯆꯂꯥꯛ ꯍꯩꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯡꯒꯁꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯅꯪ ꯊꯧꯅꯥ ꯂꯩꯅ ꯂꯩꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯦꯡꯒꯁꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯡꯒꯁꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯇꯔ ꯍꯣꯁꯀꯤ ꯃꯁꯥ ꯑꯁꯤ ꯂꯣꯏꯅ ꯀꯪꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯦꯡꯒꯁꯅ ꯑꯃꯨꯛ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯂꯣꯏꯅ ꯀꯪꯂꯦ, ꯅꯪꯗꯤ ꯏꯁꯤꯡ ꯈꯔꯕꯨ ꯍꯥꯞꯂꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯇꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯔꯕꯨ ꯌꯥꯗꯨꯅ ꯗꯁꯠꯕꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯖꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯡꯒꯁꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯡꯒꯁꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯩ, ꯑꯗꯨꯕꯨ ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯑꯩꯅ ꯀ꯭ꯔꯨꯁꯣ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯕꯥꯔ ꯑꯃꯗ ꯂꯨꯏꯁ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯕꯥꯔ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯑꯁꯤ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ, ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯡ ꯑꯁꯤꯒꯤ ꯃꯤ ꯃꯥꯟꯗꯦ, ꯅꯪ ꯉꯁꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤ ꯖꯔꯃꯟꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯖꯔꯃꯟꯒ ꯂꯥꯛꯀꯗꯧꯔꯤꯕ ꯁꯕꯃꯔꯤꯟꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯃꯥꯔꯀꯣꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯈꯥꯏꯔꯝꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯡꯒꯁ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯦꯡꯒꯁ ꯑꯣꯏꯔꯝꯗꯦ, ꯂꯦꯋꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯦꯋꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅꯗꯤ ꯂꯦꯋꯤꯁꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯅꯤ, ꯅꯪꯅ ꯑꯃꯨꯛꯇ ꯀꯥ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯦꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯅ ꯀꯥ ꯑꯁꯤꯗ ꯁꯥꯒꯨꯝꯕ ꯑꯃꯕꯨ ꯌꯣꯛꯄ ꯃꯥꯜꯂꯤ, ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯉꯒ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯏꯁꯅ ꯑꯦꯡꯒꯁꯅ ꯊꯝꯂꯝꯕ ꯋꯥꯇꯔ ꯍꯣꯁ ꯌꯥꯎꯔꯕ ꯗꯁꯕꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯍꯩꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯨꯏꯁꯀꯤ ꯃꯅꯥꯛꯇ ꯑꯦꯡꯒꯁ ꯂꯥꯛꯇꯨꯅ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯩꯗꯣꯛꯂꯤꯕꯗꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯅꯪꯅ ꯍꯩꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯌꯥꯎꯔꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅꯗꯤ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯁꯕꯤꯟ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯏꯁꯤꯡ ꯈꯤꯇꯅꯤ, ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏꯗꯨꯅ ꯂꯨꯏꯁꯇꯤ ꯋꯥꯛꯁꯣꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯡꯒꯁꯅ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅꯗꯤ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯂꯨꯏꯁ ꯀꯧꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅ ꯑꯃꯨꯛ ꯁꯥꯎꯔꯗꯨꯅ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯂꯩꯔꯤꯕ ꯋꯥꯛꯁꯣꯞ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯒꯤꯅꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅ ꯑꯃꯨꯛ ꯑꯦꯡꯒꯁꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯅꯪꯒꯤ ꯅꯄꯥ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯋꯥꯛꯁꯣꯞ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯅ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯡꯒꯁꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯋꯥꯇꯔ ꯍꯣꯁ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯃꯤꯡ ꯊꯣꯟꯖꯈꯤꯕ ꯀ꯭ꯔꯨꯁꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯂꯨꯏꯁꯅ ꯃꯐꯝ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯡꯒꯁꯅ ꯊꯤꯔꯤꯕ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯀ꯭ꯔꯨꯁꯣ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯑꯦꯡꯒꯁꯀꯤ ꯃꯌꯨꯝꯗ ꯑꯦꯡꯒꯁꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯨꯁꯣꯅ ꯑꯦꯡꯒꯁꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯄ ꯆꯥꯔꯆꯤꯟ ꯍꯥꯏꯕ ꯍꯨꯏ ꯑꯁꯤꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯕꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯥꯔꯆꯤꯟꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯍꯥꯠꯂꯒꯥꯏꯅ ꯇꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣꯁꯨ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯔꯆꯤꯟ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯆꯤꯛꯂꯒꯥꯏꯅ ꯇꯧꯕꯁꯤꯗ ꯆꯥꯔꯆꯤꯟ ꯑꯁꯤꯗ ꯊꯧꯔꯤꯅ ꯄꯨꯟꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯤꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯧꯔꯤ ꯑꯁꯤ ꯀꯟꯅ ꯆꯤꯡꯕꯗꯒꯤ ꯊꯧꯔꯤ ꯑꯁꯤꯕꯨ ꯄꯨꯜꯂꯝꯕ ꯆꯥꯛꯁꯪꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯆꯥꯛꯁꯪ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯑꯥꯔꯃꯤ ꯑꯁꯤꯗ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯣꯏꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯣꯠꯆꯩ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯑꯁꯤꯅꯗꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯣꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯆꯦ ꯀ꯭ꯔꯤꯁꯇꯤꯅ ꯏꯔꯨꯖꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝ ꯑꯁꯤꯗ ꯏꯁꯤꯡ ꯈꯔꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯄꯣꯠꯆꯩ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯅ ꯂꯥꯛꯄꯗ ꯏꯁꯤꯡ ꯇꯥꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯤꯁꯇꯤꯅ ꯏꯁꯤꯡ ꯊꯥꯗꯣꯛꯂꯝꯕ ꯀꯥ ꯑꯁꯤꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯇꯤꯅ ꯏꯔꯨꯖꯔꯒꯦ ꯍꯥꯏꯅ ꯆꯪꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯤꯁꯇꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯦꯡꯒꯁꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯡꯒꯁꯅ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯂꯥꯎꯔꯛꯂꯤꯕꯁꯤ ꯀ꯭ꯔꯨꯁꯣꯅꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯟꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯆꯦꯟꯊꯣꯔꯛꯄꯁꯨ ꯈꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯡꯒꯁꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯀ꯭ꯔꯤꯁꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ ꯅꯪ ꯑꯃꯨꯛꯇ ꯄꯥꯈꯠꯀꯅꯨ, ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯀ꯭ꯔꯨꯁꯣ ꯀꯧꯏ, ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯖꯤꯔꯨꯝ ꯑꯃꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯟꯕꯤꯔꯤꯕꯅꯤ, ꯃꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯅ ꯀ꯭ꯔꯨꯁꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀ꯭ꯔꯨꯁꯣ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦ, ꯅꯪ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯡꯒꯁꯀꯤ ꯃꯆꯦ ꯀ꯭ꯔꯤꯁꯇꯤꯅ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯡꯒꯁ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯁꯤ ꯏꯃꯥꯅ ꯎꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯦ ꯅꯪꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯁꯥ ꯑꯁꯤꯕꯨ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀ꯭ꯔꯨꯁꯣꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯀ꯭ꯔꯨꯁꯣꯒꯤ ꯃꯔꯨꯞꯁꯤ ꯑꯩ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫
Amusu Angusna Mahaki Master Christi the Sum Harami, Iche Nang Angon the Mukta Wasakun Hayu, Mohammed Sida Kusola Basi Ima the Haidulu Hayu Harami, Adu Christina di Mahaki Manaupa, Angusta Sum Harami, Aigi Punsida Wasak Pahib say Kangde, Adubu Nangna Mohammed Sida Kusor Tamlibasi, Aina Haidu Harami, Nakal Amurom Donomo Angus Kumamana, Louis Kumanakta, Firon Kaang Polaktuna, Louis the Sum Harami, Firon Singasi, Aigi Pura Bigani, Nang the Firon Singasibu, Selu Harami. Adu Louis Nadi, Angus Kimamada, Asum Harami, Nang in a poor Lakwatarabadi, Piron Singasi, Matokaramna, Nang in a poor second Harami, Adu Dugin Angus Kimamana, Louis Asum Harami, Aigi Pura Badi, Lance Pada, Samudra Mada Zaslupadi secret, Amukhana Halaklaro Harami, Adu Digi Louis Namu Angus Mamada, Asum Harami, I soy cray, Aina Nonda, Nang in a Puraba, Karigipa Libuno Harbadi, Nang in a Tanupa Angusna, Nang in a Puraba Halakin High, a Sigdam High Ribbon Harami. Adudagi mu Angus Kimamana, Louis the Sum Harami, Angus Jamna Angang Wedi, Mahana Karim the Kangbana te Harami. Amuso Angus Kimamana, Louis the Sum Harami, I Koigi Yum Gimatakta Leba, Baru Madu Ising Jamna Zure, Nang Namuta Sembu Harami, Masig Matung the Angus Kimamadi, Mahama State Chakirami. Adudagi Louis Namu Angus Kimamana Haramba, Ising Juba, Baru Masibu Sembalakami, Adubu, Kasig Manung Astedi, Angus Samadi Angus Kimase Kushti Gelonena, Kursoga Lerami. Hairu Mata Mustang Louis na, Angus the Sum Harami, Tong Sijam Natuna Hangtoro Harami. Adu Angus Nadi, Machin Tizena Dunomu, Louis the Sum Harami. Matam Karasankini, Tong Hangtoba Yakiro Harami. Madudagi Louis Najam Chinerduna, Yuma Sigma Pandagemu, Angus the Sum Harami. Naquin Jum Adung Manunda, Sago Mamo Losana Mali, Naquin Namada in Soin Haidolag Harami. Asina Maram or Venamu Christian Madi Angusna Upai later Duna, Makui Barum Tongasu Hangtolami. I remember Tam Mustadi, Angus Samadi Christina, Makuyanigi Manning the Kurso Sib Losan Tamlami. Adubu Ikang Hong the Kurso Sidi, Anguski Manning the Gi, Louis Susan Lami, Masina Maramobna, Louis Hasi Agakong Horami, Madude Angusnamu, Louis the Sum Harami, Mahagasi Kurso Kawi, Jirum Mama de Tolopani Harami, Adukisum Dacta, Kurso Sijamna Favani, Nangamaruk or you Harami, Adude Louis na, Kurso Sigmanaka Sanglakomatam Mustadi, Kursona, Louis Kimakutasi Chiklagana Tormi. Masina Maramo of Louisna, Angus the Sum Harami. Aigi Kulasi, how the Kusrona, Satolam Lagani Harami. Haribamata Mustang Louisna, Angus the Sum Harami. Naquin Zoli was Hasti, Water Horse Kawi. Water Horse Haribasi, Pitribi the Amakitani Lady Basi. Kariguma Water Horse is in a seedring Ida, Jirumama soy na Kolangani. Adugis Matakta, Water Horse at a Siramatunda, Jirum Masida Gemo, Anoba Masamu Polokli Bani Harami. Masina Maramo no Angusna, Louis the Sum Harami. Adu di Kurso si Amom la Harami. Adu Louis na Mupakom Asunu Pirami. Makoi di Amom lava Amatalite. Makoi di Sangsas da Amakita Oina. Amom lava Puna Oidibani Harami. Asig Matung the Louis Samadi Angusna, you must stay Toloptuna. Louis na mo Angus the Sum Harami. Nang na Iruzabig tap Asida, Fazan Tamliba. Kurso si Ikoni Jamatuna, Samuda Sida Tadoksi. Karigi Tadok Druma Haibadi. Mark the Samuda Silla Matunda. Samuda Silla Banga sings to Magna Faduna Saraga. Nungai lay good ribbon Harami. Adu Angus no Louis the Sum Harami. Crusoe say Aginacta like Davani. Mark the top of Hamma the Chapajaro Haiduna. Angus Timu Makoy Sigman with Jansen Kirami. I ribbon bit a sigil medangas no Angus Kimayum Masida. Army Singasina. Party Masinduna Angus Kimama Sibu Koromi. Adubu Chaksangasi the Chak Tongliba Army Asinadi. Chaksangasi lady Bonupi Siga enjoyment of Dun Lady Basi. Angus Kimase Christina Urami. Masina Maramo and Christina Angus Kimanaka Janselaptuna. Angus the Sum Harami. Angus Aiginakta Jamatuna Lau, Karigumama Jing Haiduna. Angus Pudding, Maki Masena, Puduna Sakirami. Adu Angus Nadi, Kurso si, Makoigi Bar Masita Tamlamduna. Makoigi Barum with Tongas Tingelamba Karomi. Nakalamuram Dano, Makoi Chaksang Asida, Army Medinu Pisig Makoi Nisi, enjoyment of Ringmata Masida. Makoigi Marta Lady but Charsin Haidiboyesina. Kursona Langway Makon Sitarami. Masina Maram Mobina Charsin Haidiboyesina. Kurso si with Tanadu Lagami. Adubu Kursosu, Makoi Masida Kocha Chatun Laglami. Hariba Mata Masadi Huyesina, Kursosu with Tenderami. Asina Maramo Buna, Kursosu, Hana Bugdama Kana Tanadun Lakomata Mustadi. Kursosi, Party Tauriba, Table Sig Makata Chelami. Asina Maramo Buna, Huyesina, Kursosu, Hana Bugdama. Table Sig Matak Chankalactuna, possessing a Siluna to Gairami. Mata Masida Angasu, Makoi Table Sig Makata Chenduna, Kursosu can never Laglami. Adubu Ikang Hongdana, Mahoma Sida Mung Louis Su. Angus Sasibu Tanu Laglami. Haribamata Mustadi, Army Captain, Haming Talasina Yama Soduna, Louis the Sum Harami. Tauri Tavaxing Nangaloina, Taholi Banatra Harami.
ꯑꯗꯨ ꯂꯨꯏꯁꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯀꯦꯝ ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯨꯏꯁꯁꯨ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯑꯃꯨꯛ ꯍꯨꯏ ꯑꯁꯤꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯍꯥꯠꯂꯒꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯨꯔꯇꯤ ꯑꯃ ꯁꯥꯖꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯨꯏ ꯑꯁꯤꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯐꯪꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯨꯁꯣꯅ ꯃꯅꯤꯡ ꯂꯩꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯉꯥ ꯃꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯍꯔꯥꯎꯖꯔꯗꯨꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯡꯒꯁ ꯂꯥꯛꯇꯨꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀ꯭ꯔꯨꯁꯣ ꯑꯁꯤꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯏꯁꯅ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯡꯒꯁ ꯅꯪ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯣ, ꯅꯪꯒꯤ ꯅꯃꯥꯅ ꯁꯥꯎꯔꯒꯅꯤ, ꯅꯪꯒꯤ ꯀ꯭ꯔꯨꯁꯣꯗꯨ ꯑꯩꯅ ꯐꯪꯅꯕ ꯊꯤꯔꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯦꯡꯒꯁꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯨꯏꯁꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯊꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯂꯨꯏꯁꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯏꯁ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯇꯨꯝꯗꯨ ꯂꯩꯔꯤꯕ ꯑꯦꯡꯒꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯡꯒꯁ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯂꯣ ꯍꯥꯏꯗꯨꯅ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯀ꯭ꯔꯨꯁꯣꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯏꯁꯅ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯔꯣꯏ, ꯀ꯭ꯔꯨꯁꯣ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯣꯛꯂꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯊꯧꯔꯤ ꯑꯃ ꯄꯨꯟꯗꯨꯅ ꯂꯨꯏꯁꯅ ꯆꯤꯡꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣ ꯑꯁꯤꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯆꯠꯅꯤꯡꯗꯗꯨꯅ ꯑꯦꯡꯒꯁꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯏꯁꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯑꯂꯨ ꯑꯃꯕꯨ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔ ꯏꯄꯥꯛ ꯑꯁꯤ ꯂꯪꯗꯨꯅ ꯀ꯭ꯔꯨꯁꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯂꯨ ꯑꯗꯨꯅꯤ, ꯑꯃꯨꯛꯇ ꯈꯨꯜꯂꯨꯁꯨ ꯍꯥꯏꯗꯨꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨꯗꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯨꯏꯁꯅ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯡꯒꯁ ꯅꯪ ꯅꯃꯥꯏ ꯂꯩꯊꯣꯔꯛꯇꯕꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯗꯨꯅ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯂꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁ ꯑꯃꯗꯤ ꯂꯨꯏꯁ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯣꯏ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯊꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯐꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯣꯏ ꯆꯣꯞꯇꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯑꯁꯤꯗ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯃꯈꯣꯏ ꯈꯣꯏ ꯑꯁꯤꯗ ꯊꯨꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯈꯣꯏ ꯑꯁꯤ ꯊꯨꯔꯤꯕꯁꯤ ꯉꯥ ꯅꯠꯇꯦ, ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃꯅꯤ, ꯃꯣꯟꯁꯇꯔ ꯑꯁꯤ ꯃꯅꯥꯁꯨ ꯄꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯐꯥꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯉꯥꯅꯤ, ꯉꯥꯁꯤ ꯐꯥꯗꯨꯅ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯖꯣꯠꯁꯤꯜꯂꯤꯕ ꯂꯪ ꯑꯁꯤ ꯀꯟꯅ ꯆꯤꯡꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯍꯤ ꯑꯁꯤ ꯀꯟꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯈꯣꯏ ꯆꯣꯞꯇꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯈꯣꯏꯒꯤ ꯊꯧꯔꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯛꯊꯠꯂꯣ, ꯑꯩꯈꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯊꯧꯔꯤ ꯑꯁꯤꯕꯨ ꯀꯛꯊꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯊꯧꯔꯤ ꯑꯁꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯨꯁꯣ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀ꯭ꯔꯨꯁꯣꯅ ꯏꯁꯤꯡ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯄ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯦꯡꯒꯁꯀꯤ ꯃꯌꯨꯝ ꯑꯁꯤꯗꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯂꯨꯏꯁꯀ ꯂꯣꯏꯅꯗꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯊꯕꯛ ꯑꯁꯤ ꯌꯥꯎꯍꯟꯗꯨꯅ ꯊꯕꯛ ꯃꯌꯥꯝꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯦꯡꯒꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯥꯔꯃꯤꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯇꯣꯛꯂꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯀ꯭ꯔꯨꯁꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅ ꯑꯃꯨꯛ ꯏꯁꯤꯡ ꯌꯥꯝꯅ ꯀꯤꯖꯔꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯍꯤ ꯑꯃꯕꯨ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯍꯣꯟꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯡꯒꯁꯀꯤ ꯃꯅꯤꯡꯗ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯡꯒꯁꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯀ꯭ꯔꯨꯁꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯅ ꯀ꯭ꯔꯨꯁꯣꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯀ꯭ꯔꯨꯁꯣꯅ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯕꯤꯗꯨꯅ ꯐꯖꯔꯕ ꯀꯌꯥ ꯑꯃ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯡꯒꯁꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯦꯡꯒꯁꯀꯤ ꯃꯅꯥꯛꯇ ꯆꯥꯔꯆꯟ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯃꯗꯤ ꯑꯥꯔꯃꯤ ꯑꯁꯤꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯥꯔꯃꯤꯅ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯎꯕꯗ ꯑꯦꯡꯒꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅꯗꯤ ꯀ꯭ꯔꯨꯁꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀ꯭ꯔꯨꯁꯣ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯡꯒꯁꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯛꯂꯝꯃꯤ꯫ ꯑꯦꯡꯒꯁꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯨꯏꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯀ꯭ꯔꯤꯁꯇꯤꯗ ꯃꯍꯥꯛꯀ ꯀ꯭ꯔꯨꯁꯣꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯛꯄꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯁꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯏꯁꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯇꯨꯅ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯗꯥꯝ ꯅꯪ ꯀꯔꯤ ꯄꯥꯝꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ,
ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯣꯛꯇꯕꯤꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯅꯣꯛꯍꯟꯕꯤꯔꯦ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯍꯦꯃꯤꯜꯇꯟ ꯑꯃꯗꯤ ꯑꯥꯔꯃꯤ ꯑꯃꯅ ꯂꯨꯏꯁ ꯑꯃꯗꯤ ꯑꯦꯡꯒꯁꯀꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯥꯔꯃꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯨꯏꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯊꯤꯒꯠꯂꯨ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯑꯁꯤꯅꯗꯤ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯨꯏꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯅꯦꯚꯤꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯦꯚꯤ ꯑꯃꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯗꯤꯆꯥꯔꯖ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯥꯔꯃꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯦꯞꯇꯦꯟ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯕꯥꯔ ꯑꯁꯤꯗ ꯑꯃꯨꯛ ꯁꯃꯨꯗ꯭ꯔꯗꯨꯗ ꯉꯥ ꯐꯥꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯕꯥꯔ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤ ꯀꯌꯥꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯌꯦꯡꯍꯟꯁꯤ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯌꯦꯡꯍꯟꯕ ꯇꯥꯔꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯔ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯦꯡꯒꯁꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯣꯞꯇꯨ ꯈꯤꯜꯂꯨ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯇꯣꯞ ꯀꯥꯞꯇꯨꯅ ꯅꯥꯖꯤꯒꯤ ꯁꯃꯔꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯦꯡꯒꯁꯇꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯞꯁꯤꯡ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯁꯤꯗ ꯀꯥꯞꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯡꯒꯁꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯨꯁꯣ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯂꯩꯕꯅꯤ ꯃꯍꯥꯛ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ ꯇꯣꯞ ꯑꯁꯤꯕꯨ ꯀꯥꯞꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯇꯣꯞ ꯀꯥꯞꯂꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯡꯒꯁꯇ ꯂꯥꯎꯔꯛꯇꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅꯁꯨ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯁꯣꯏꯔꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯊꯤꯜꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯃꯗ ꯑꯦꯡꯒꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯕꯨ ꯃꯌꯨꯝ ꯇꯥꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯦꯡꯒꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯣꯏꯅ ꯁꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯈꯣꯏ ꯆꯣꯞꯄ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯥꯔꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯂꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯄ ꯐꯪꯂꯔꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯥꯁꯟꯅꯕ ꯃꯣꯟꯁꯇꯔ ꯑꯃ ꯁꯦꯝꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯗ ꯁꯥꯖꯅꯕ ꯋꯥꯇꯔ ꯍꯣꯁ ꯑꯃ ꯊꯝꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒꯤ ꯁꯝꯗꯛꯇ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯄꯩꯁꯥ ꯄꯥꯏꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯨꯏꯁ ꯑꯃꯗꯤ ꯑꯦꯡꯒꯁ ꯃꯈꯣꯏꯅꯤꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣ ꯑꯁꯤꯅ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯨꯏꯁꯅ ꯑꯦꯡꯒꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯕꯔ ꯑꯃꯗ ꯁꯥꯖꯅꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯥꯔꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯃꯣꯟꯁꯇꯔ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗꯒꯤ ꯐꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯥꯔꯆꯤꯟ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯂꯥꯛꯄ ꯎꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯍꯥꯖ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯁꯤ ꯑꯁꯣꯝꯗ ꯈꯣꯡꯂꯤꯕꯁꯤ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯒꯅꯤ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯐꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏꯅ ꯈꯣꯡꯂꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯨꯁꯣꯅꯗꯤ ꯍꯨꯏ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯂꯛꯇ꯭ꯔꯤꯕꯁꯤ ꯍꯨꯏ ꯑꯁꯤ ꯊꯦꯕꯕꯨ ꯇꯥꯟꯅꯕ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯥꯔꯃꯤꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯣꯏꯅ ꯀꯥꯞꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯨꯁꯣ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯩ ꯀ꯭ꯔꯨꯁꯣꯅ ꯑꯃꯨꯛ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯀꯟꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯍꯥꯖ ꯑꯁꯤ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯁꯤꯡꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣꯅ ꯁꯥꯎꯔꯗꯨꯅ ꯑꯥꯔꯃꯤ ꯑꯃꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅ ꯆꯤꯈꯠꯇꯨꯅ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯡꯒꯁꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯔꯨꯁꯣꯅꯗꯤ ꯑꯦꯡꯒꯁꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕꯤꯗ ꯑꯥꯔꯃꯤꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯡꯒꯁꯅ ꯑꯃꯨꯛ ꯑꯥꯔꯃꯤꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯊꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯅꯨꯡ ꯑꯃꯗ ꯅꯥꯟꯊꯨꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯈꯤꯔꯝꯃꯤ ꯑꯦꯡꯒꯁ ꯏꯁꯤꯡꯗ ꯇꯥꯈꯤꯕꯁꯤ ꯀ꯭ꯔꯨꯁꯣꯅ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯨꯁꯣꯅ ꯆꯤꯛꯂꯤꯕ ꯑꯥꯔꯃꯤꯁꯤꯕꯨꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯪꯈꯠꯈꯤꯗꯨꯅ ꯀ꯭ꯔꯨꯁꯣꯅ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯨꯈꯠꯂꯛꯇꯨꯅ
ꯂꯨꯏꯁꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯁꯃꯛꯇ ꯂꯨꯏꯁ ꯑꯃꯗꯤ ꯀ꯭ꯔꯨꯁꯣꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯗꯅ ꯑꯦꯡꯒꯁ ꯑꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯞꯇꯦꯟ ꯑꯃꯗꯤ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯄꯥꯈꯠꯂꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯀ꯭ꯔꯨꯁꯣꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀ꯭ꯔꯨꯁꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯏꯁꯅꯗꯤ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯑꯃꯠꯇ ꯊꯥꯖꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤꯁꯤꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀ꯭ꯔꯨꯁꯣ ꯍꯥꯏꯔꯤꯕꯁꯤ ꯏꯁꯤꯡꯗ ꯂꯩꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯣꯟꯁꯇꯔ ꯑꯃꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯏꯁꯤꯡꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯃꯣꯟꯁꯇꯔ ꯂꯩꯕꯅꯣ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥ ꯑꯁꯤ ꯊꯥꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯖꯔꯃꯟꯒꯤ ꯁꯕꯃꯔꯤꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯨꯁꯣ ꯑꯁꯤꯗ ꯇꯣꯞ ꯀꯌꯥ ꯑꯃ ꯀꯥꯞꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁꯅ ꯀ꯭ꯔꯨꯁꯣꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯀ꯭ꯔꯨꯁꯣ ꯅꯪ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯠꯂꯣ ꯅꯪꯒꯤ ꯂꯝꯕꯤꯕꯨ ꯇꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯨꯁꯣ ꯃꯈꯣꯏꯅꯤꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯖꯤꯞꯁꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯣꯇꯣꯔꯣꯂꯥ ꯑꯁꯤꯗ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯇꯣꯞ ꯀꯥꯞꯂꯤꯕꯗꯨ ꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯑꯁꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯦꯡꯒꯁꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯊꯧꯔ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯃꯨꯛ ꯂꯨꯏꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯨꯏꯁ ꯅꯪ ꯑꯁꯤ ꯍꯥꯟꯅ ꯅꯦꯚꯤꯒꯤ ꯂꯥꯟꯃꯤ ꯑꯃ ꯅꯠꯇ꯭ꯔꯥ ꯅꯪ ꯖꯍꯥꯖ ꯊꯧꯕ ꯍꯩꯔꯝꯒꯅꯤ ꯖꯍꯥꯖ ꯑꯁꯤꯕꯨ ꯊꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯑꯦꯡꯒꯁ ꯑꯃꯗꯤ ꯀ꯭ꯔꯨꯁꯣ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯦꯡꯒꯁ ꯑꯃꯗꯤ ꯀ꯭ꯔꯨꯁꯣ ꯃꯈꯣꯏꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯀꯟꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯏꯁꯤꯡ ꯑꯁꯤꯗ ꯊꯠꯆꯗꯨꯅ ꯊꯝꯂꯤꯕ ꯁ꯭ꯇꯤꯜꯒꯤ ꯅꯦꯠ ꯑꯁꯤꯕꯨ ꯆꯤꯡꯈꯠꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯨꯏꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯑꯦꯡꯒꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯡꯒꯁ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀ꯭ꯔꯨꯁꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯣꯡꯈꯠꯇꯨꯅ ꯃꯐꯝ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯡꯒꯁ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯡꯒꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯀꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯀ꯭ꯔꯨꯁꯣꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯡꯒꯁꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀ꯭ꯔꯨꯁꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯇꯨꯅ ꯁꯤꯈꯤꯕꯗꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯡꯒꯁꯀꯤ ꯃꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯆꯥꯅ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯡꯒꯁꯀꯤ ꯃꯆꯦ ꯀ꯭ꯔꯤꯁꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯑꯦꯡꯒꯁ ꯑꯁꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀ꯭ꯔꯤꯁꯇꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯨꯁꯣ ꯑꯁꯤꯗ ꯏꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯡꯒꯁꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯁꯝꯂꯛꯇ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯡꯒꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯋꯤꯂꯤꯌꯝ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯋꯤꯂꯤꯌꯝ ꯑꯁꯤꯅꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯦꯡꯒꯁꯅ ꯐꯪꯈꯤꯕ ꯋꯥꯇꯔ ꯍꯣꯁꯀꯤ ꯃꯔꯨꯝ ꯑꯁꯤ ꯑꯃꯨꯛ ꯐꯪꯂꯝꯃꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯦꯡꯒꯁꯀ ꯂꯩꯃꯤꯟꯅꯔꯝꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯍꯣꯁ ꯑꯁꯤꯅ ꯄꯣꯛꯂꯝꯕ ꯃꯔꯨꯝ ꯑꯁꯤꯕꯨꯅꯤ ꯋꯤꯂꯤꯌꯝꯅ ꯐꯪꯂꯤꯕꯁꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ